District ki Lilong Thoubal Amadi Yairipok Municipal Council Singda Mapung Fana Building Bylaws ama SEMDUNA CHATNAHANNABAGI PANDAMDA Model MANIPUR Unified Building Bylaws 2024 HAIBA HIRAMDA NONGMAGI OIBA BRAINSTORMING session among ngasi Thoubal Municipal Council meeting hall da PANGTHOKKHRE Manipur lenga ki Town Planning Department ki senthang makhada Thoubal Municipal Council TMC amadi Manipur Architect Forum MAF na sinduna Lilong Municipal Council Building Bylaws 2025 Thoubal Municipal Council Building Bylaw 2025 amadi Yairipok Municipal Council Building Bylaw 2025 haiba hiramda khanna nainabagi thoramadu Manipur lenga ki Planning and Development Authority ki Secretary ki Thogsupuriba Mahut ki Director Ngangbam Jogendro Kuman Jana Atoiba Mitunglen Chief Town Planner Manipur ARN Benju Singh na thoromapu TMC ki Caretaker Chairperson Khangembam Bisorjit Singh Yairipok Municipal Council ki Caretaker Chairperson Konjengbam Ito Singh amadi Lilong Thoubal Municipal Council ki Caretaker Chairperson Ibom Jana akhanaba mitunglen sing oina sarukyaki bylaw semduna chatnagadawriba asi praja miyamgi safanaba amadi yaifanabagi damaktani bylaw mapung fana chatnaduna sel changna sakiba building sing lengakna lausinba mathau tarabasu isagi changkiba sel sing adu lengakna hanjingadawribani masi kudimak asi fangnaba bylaw sa yawriba sing adu ngakna chatpa mathau tai haiba wafam sing ngasigi akhang hai sing na fongdoknaki mifamaduda sarukyakiba singna building bylaw sing asi town singda karigidamakta chatnaba mathau taribano Karamba makalgi bylaw lamdam asita chatnaba mathau tabage bylaw sing adubu mapung faba bylaw ama oinabada kari mathau tabage haibana jingbagi matangda wafam kya fongdoknaki thoromadugi technical session da MAF ki President AR Git Kumar Nepramna Model Manipur Unified Building Bylaws 2024 gi matangda uangangki